Andak chahigi oina chairaubu numit March 14 asi lamtagi thasu amasung sajibu nonga panba animak tasili. Numit asigi ayuk pung 3:50 second kun marigi matungdagidi thauram pangthokpa yare. Haibadi ayuk pung 5:50 second kun mangada numit thokle. Numit thokraba matung minute kuntra fawadi thasu thasigi pungpham laigani. Masi fawadi laitin gi thabak thorum hauba yadri. Numit asigi ayuk pung 3:50 second kun mari fawadi thasu thasigi pungpham chingi. Masigi matung tarakpadadi nongma panba haure. Chairaubugi laitin gi thabak tawbada akaiba ama fawba laitre. Chingnaba yaudana chairaubugi thorum pangthokpiu. Malem Thongam Churachandpur da chatkadori. Cycling for Peace in Manipur haiba thimda state asigi district sinba thungna chatuna ing tappa santigi paujal pirunaba pandamda haukiba March 12 dagi Bishnupur district ki Lamangdong Kaithel dagi cycle da khongsan ba haukiba peace cyclist social activist Malem Thongam hauji Kaksing district ki manung channa lairiba Palel da hol tawdunu laibaga loinana mafam adwagi akoibada laiba tongan furuki music unabaga loinana mapung phana peace campaign chathari mahak March 15 da Palel thadok tuna Chandel district thungani mafam aduda makha tana nongma leiraga furup kayagi miyam sing makha tana unaduna peace campaign chathagani loinana March 13 ki ayukta Chandel district thadok tuna numit adumaktada Churachandpur gi damak khongsan gani hiramasiga mari leinana Churachandpur da base toba CSO kayana mahakpo district asida changku matamda mapung phana support tawbinaba amadi mahagi khongsat asi state asigi district tara taruk makta sin thungna chatkadaba maramna makhal amatagi ayat apan pibidanaba appeal tawrakli Babdak Laiba US Embassy da missile kapsilakre Kharga Island landakre Iraqi konung Baghdad Laiba US Embassy da missile kapsilakre Iraqi security official amana Al Jazeera da phongdor khibagi matung ena attack adu da maru oina air defense system amang ata thokle hari US Embassy manung da laiba helipad amasu amang ata thoki Embassy manung da laiba green zone da missile adu kapsilakhibaga loinena building gi saru khara amang ata thogan khrabasu asi anagi matang dadi wafam amata hujuk phawbagi oina phongdorokba leitri Ayatollah Ali Khamenei leikidraba matung Iran yumlo naribali bak singda US ka mari leinabo mafam singda makhal kayagi attack chatharak ba horki amaromda US military na Iran gi kha nongsup thangmada leiba Kharga Island da akan bomong da landakre US na Israel ga kusamna duna Iran da landaba haukibadagi haujik phawbada sikiba miyoi lising amaga chamri yankai sukre lan gi setheng nanglaba miyoi kaya mayum makai lehen khidre US refugee agency gi matungina haujik phawbada miyoi lakh 30 thoirom lanjen halle hairi Lethot bom pokai bada masa sire mapa sokle None district ki Khopum police station ki manung chanba Namkaulong to village da ngasi ayuk pung 9 makhairom tarak pada lethot bom ama pokhairak pada chahi mari rom tabang ngairi banupa macha ama sire aduga mahaki apok pana fibam luna soktuna Imphal gi Ras Medicity da laikanari laikhidra banupa macha adugi maming Makureng Pamai chahi mari mahak Namkaulong part 2 dagi Maku Pamai gi macha nupani mahaki apok pa Maku Pamai chahi 59 madusu makong animak yauna haksang gi kayat kaya marumda bom machet sing panduna aruwa phibam da laikanari thajaba yaba mafam dagi phangba pauna hai lethot bom madu imung adugi miyoi amana lambi da tarami haiduna khulga purakibani angang aduna bom adu paiduna sanuruba amasung thadaruba pokhairakpa oirumgani haibagi mawung amad sapu kanna pokhairakki khudakta angang adudi thodok thokfam da laikanaba ngamdana laikidre aduga mahaki apokpa aduna manak nakpada leiba miyamna sensinnarakuna mafam adudagi lakholaga primary health center da ngahek laikanaki tungda mahakpo health center adudagi Imphal da leiba hena khudong chaba laing sangamada layeng luna ba refer tawrakibani al adugi phibam luna leiri Maikhu season abana lungs kakta natana kayat khudingmak so lei maikhu season abana lungs cancer ore I haina miyoi ayambana thajanai adubo tongan ba chemical makhal lising taret hena yawba churup thakpana lungs kakta natana hakchangge kayat pomnamak sokarli haina report amana phongdorakli Hope Oncology ki director Dr. Amish Borana India Council of Medical Research ki data paladun hai malengi oina cancer narba miyoi mari khudingi manungda amamamdi maikhu amasung hidak managi polam sizinnabaga mari leinei maikhu amasung hidak mana sizinnabana atai atopa makhalgi cancer ohelei haibu wafam asi miyoi ayambana khangnade haksangi oiba mahusagi thawng maram oiraga haksang manungda yawba amotpa pomnamak sengdok chanabagi thawng ama leijei khudam oina hairabada kidney na ida yawba amotpa sing sengdokpaga loinana sasin thaksinbaga loinana haksang sukningai oiba chemical sing haksangi mapanda puthorakpada maru oiba thodang lowi icham chamba miyoi amaga sangdamna dun yengbada maikhu sizinaba miyoi sing bladder cancer narakpa yabagi risk saruk ahum lom hengalei miyoi ayaman khangnadrabasu thiril gi makha thangba sarukta leiriba pancreas na haksangi maru oiba mathau kaya pangthokle karigumba maikhu sizinaba tarabadi pancreas cancer oirpa yabagi risk saruk ani rom hengalei suruk ki maikhu da
yawa chemical singna cell sing amanga ta thugan ba maramna tongan tongan ba kayat singda cancer ohelakpani hairi chakhaw amasung liver gi matang da palladuna Indian Council of Medical report aman hai maikhu sizina bagi hainabi leirabadi chakhaw da toina infection tawbaga loinena cancer ohelakpa yai hakchang manung da yawa amot papom namak sengdokpagi thodang loriba liver da so akaiba piraktuna cancer ohelakpa yai hairi India gi oinadi miyoi ayamba hidak managi polam sizina ba maramna chin lei khaunaw amasung leida cancer tawbagi chang ka hena wangli cancer patient chada kunthra dagi nifu fawadi head and neck cancer ni National Cancer Registry Program report matung ina maikhu season ba matamda unsa dagi hauraga khujil tissue sing amadi organ pumnamak sokali suruk mai chak badagi tholakpa chemical lising kayana manak nakpada leiriba miyoi singdasu haksang sokali maikhuna lungs yaukiba matamda apikpa nungsit ki khaw kaya phawna chatpa maramna chronic obstructive pulmonary disease COPD gi risk hengat ali hairi Manipuri nupi ema Delhi da miyoi kharana tamthina phurakibagi watho nupi phubagi NISRC na Delhi police tag report pikal naba khangan kre South Delhi da nupa masa kharana nupi macha ama phukibagi matangda mapung phaba report pikal naba National Human Rights Commission NISRC na Delhi police ki commissioner da notice thakre March nipan da South Delhi gi Maldia Nagar da thokiba thodok adugi media report ta sumoto case lokhatpaga loinana NISRC na thodok adugi achumba langla langjin puthoknaba mapung phaba report ama pikal kadabani haina Delhi Police ki Commissioner amana phongdoki nupi amana mamanabaga park ta leiringaida nupa macha kharana phajadaba amasung kanglup naiba wahi wata kaya season aduna lakna rakhi nupi aduna adugumba kanglup naiba wahi wata season aduna ba khangalubadagi nupa macha sing aduna phurakibani hairi tawdo adugi matangda Delhi Police ki Commissioner na mapung phaba report ama numit nini gi manungda pirakadabani haina commission khanganki report aduda tawdo adugu mari lainana chathariba investigation ki status report amadi victim adugi haujuk oiriba haksang gi phibam ga mari lainaba wafam sing yaholakadabani hairi malengi mafam sinba thungna International Women's Day gi thoram pangthoknariba March nipan da Manipuri nupi ama tamthina phukibagi thodok adu taraina lofam thokte nupi oibisingda ahenba matik mayai pinaba maikai kayadagi launaringi gi cherak asida asigumba thodok ama thokiba habisi laibak thibani matung tarakpada asigumba makalgi thodok sing thokan danaba law enforcing agency na matik chaba section thorang lokhatpagi tangai fadaba lei haina commission phongdoki panba yabadi March nipan gi thodok da soklabi Manipuri nupi adu Madan Mohan Malviya Hospital pukatun laikanaki nupi adugi nakong narum mamsung yet thangba khajai da sokpa maramna makha tana laying chathanaba Sabdarjung Hospital da refer tawki police na thogdok aduga mari leinana FIR ma file tawkibaga loinana hakthengnana chenabani haiba miyoi mari phagat pangamki Paraba miyoi sing adugi manungda class 7 tambada ngariba nupa macha ama yauri atopa ahum adudi lamkhangda mahi tamba tokraba ngaktani Chingkham malemnganba mihat ki mayokta wakat mifam phamkhre miyamgi safaba mafam oidraba leibak la haina leikhidrabagi machanupina leingakta wahang hanglakli Kaksing Police Station gi manung chanba kairak amadi Tezpur ani gi phaunaba lambida ngarang numidang wairam pung 6 makhairom tarakpada masak khangdaba miyoi anina Tezpur awang lekai dagi contractor oiba Chingkham malemnganba chahi 58 ko miyoi ama nongmaine kaptuna halambagi mayokta ngasi maikai adomda miyamna wakat mifam phamkhre wakat mifam aduda saruk yakhibi leikhidraba malemnganbagi machanupina miyamgi safaba mafam ama oidraba leibak la haina Manipur lengakta wahang hanglakre Mangnai ki mahaki leikhidraba pokpaga ningai sangdana kibalei haibagi I pausu amata khanghode kana gumbana punsi temsangna re I haibasu takidi maramaduna wathok asida kana chenabagi haiba aikhoina khangdre mahaki apokpa hatkibadu ngaiak saunabagi nongmoine kaptuna halamba nate hatlage yauna halambani Haukiba numit nini humni asi mahaki apokpa Imphal da thabaki chali aduga numidang pung 8 makhai adwai da hegek halai ngarang di mahak kharangana halakhi halakpagi lambi mayum yoramdaida kanagomba kharana mahak pu ngairaga gari namduna khamlaba matungda nongmoina kaptuna halambani mahana makata na haiki mihat pising adugi thamoida minungsa haibadu machet ama fabu leitraba jala makoibu masa masu mama mapa ama fabu leitaba kangbura ibung ipasing mapi mapa oiriba lengakna mihat pasing puthokpiu aduga chapchaba cherak phangan biyo mihat pa puthoktriba phawba ipagi asibak sang lokhiroi mahna makata na hai ipaduna sunom laga aikhoi bu lairik tamhalakpani haujiksu aikhoi lairik tamagi mahi chadri ipagi thojal ngairibani ipana wana honarakpagi laman singba ngamdribani aikhoi mi oidribani mi bu hekta hatpagi mawong mato asida kanana penga dawribano Mihat asiga mari lainana Joint Action Committee Against the Brutal Killing of Chingakham Malemnganba Maitai Kauba JSC ama semkhre JSC sina demand ahum tawri demand singa dudi mihat asida cheneriba miyoi pomnamak panthaba tawdana phagadabani imong manunggi miyoi singda matik chaba security piduna ngakpi senbigadabani amasung akaknaba matamgi manungda investigation chathaduna mihat asigi matangda achumba wail phanghangadabani haibasini US ki attack ta Supreme Leader Mostaba Khamenei makhong nama tale
कोमादा लेरंगनी थाजनरी इजराइल अमसुंग यूएस की अटैक ईरान की सुप्रीम लीडर ओइरंबा अयातोला खामेनेई हादख्रबा मतुंग ईरान की अनौब सुप्रीम लीडर ओइना खनख्रबा मोस्ताबा खामेनेई यूएस की अटैक मखोंग नाम तत्पग लोइनना अरुब फिबमदा कोमादा लेरंबा याई हाइना द सन की रिपोर्ट अमन क्लेम तौख्रे यूएस की सेक्रेटरी ऑफ वार पेट हेक्सेथनसु ईरान की अनौब सुप्रीम लीडर मोस्ताबा खामेनेई यूएस की अटैक डिसफिगर ओहनख्रे हाइना क्लेम तौख्रे द सन की रिपोर्ट अदुदा मखा ताना फोंदोखिबदा चही 53 सुरबा मोस्ताबा खामेनेई यूएस की अटैक साथीन सोकपदगी तेहरान लैबा सिना यूनिवर्सिटी हॉस्पिटल लाइंग चथरी महाक मखोंग नाम तत्पद नतना लिवर नत्रगा पुक के अतोप सरुक्तसु साथीन सोकलंब याई हाइरी मोस्ताबा खामेनेई असि ngarangdagi hauduna USA na nauna sathrakba strike singda sokibra natraga mamang thagi konipanda hanagi supreme leader ayatollah khamenei hanaba sathrakiba US amasung Israel gi apunba strike aduda sokiba oigadra haibadudi haujik phawgi oinadi chapchana khangba ngamdri अदुबो द सन की रिपोर्ट असिना हौजे हौजे मोस्ताबा खामेनेई ने ईरान की सुप्रीम लीडर ओइरबसु ईरान इजराइल अमसुंग यूएस अमदी गल्फ लैबाक सिंग द लैबा यूएस की बेस सिंग द चथरकिबा लाना सिगी स्ट्रेटेजी महाकना सुपरवाइज तौदे हाइबगी थाजबा लैरे हाइरी रिपोर्ट असिन मखा ताना फोंदोरकपदा सिना यूनिवर्सिटी हॉस्पिटल दा मोस्ताबा खामेनेई लायंग चथरिबा हॉस्पिटल यूनिट असि हौजे हौजे सिल ऑफ तौदुना सिक्योरिटी की अकनबा सेक्शन थोरांग लोकतुना थमख्रे लोइनना ईरान यूएस अमसुंग इजराइल दा लमन खुंगनी हाइबो वाफम याउना लानगी ओइबो वाफम कया फोंदोरकलेबसी मोस्ताबा खामेनेई मसामकी डायरेक्शन मतुंग इना नत्ते हाइरी अदुबो रिपोर्ट असि कदाई फावबो चुंबनो हाइबदुदी खंगबा ngamdri इराक यूएस मिलिटरी एयरक्राफ्ट अमा काइख्रे ईरान सौगतप इस्लामिक ग्रुप ना कापथबनी हाइरी इराक यूएस मिलिटरी की एयरक्राफ्ट अमा काइबदा प्लेन अदुद तोंगलखिबा मियोय तरुक की मनुंगदा मरी सिरे हाइना यूएस सेंट्रल कमांड फोंदोरख्रे KC-135 एरियल टैंकर एयरक्राफ्ट असि यूएस मिलिटरी ना फाइटर जेट सिंग अमसुंग अतोप एयरक्राफ्ट सिंग लॉन्ग रेंज मिशन सिंगदमक नोंगथक्ता थाव हानबदा सिजनबा एयरक्राफ्ट मकलमनी यूएस सेंट्रल कमांड फोंदोरखिबदा ngarang numitang ईरान की नोंगसुप थंगवा सरुक्ता KC-135 एयरक्राफ्ट अमा काइकी अदुबो एयरक्राफ्ट असि लैमाइदगी नत्रगा अतोप नोंथकी मफमदगी येकनबन अटैक तौरकपदा नत्रगा अखोय मसेल सोयबदगी कापसिनबदा काइखिबा नते एयरक्राफ्ट असि कमदौना काइखिबनो हाइबदु थिजिल्ली हाइना फोंदोरकी चेरक्सिदा ईरान सौगतप इराक लैबा इस्लामिक मिलिटेंट ग्रुप अमना यूएस की मिलिटरी एयरक्राफ्ट काइखिबसी मखोयने कापथबनी हाइना क्लेम तौरख्रे अदुबो इस्लामिक ग्रुप असिगी क्लेम असि कदाई फावो चुमलिबनो हाइबदु खंगबा ngamdri यूएस सेंट्रल कमांड मखा ताना फोंदोखिबदा मिलिटरी एयरक्राफ्ट असि काइद्रिङैदा नोंथक्ता KC-135 एरियल टैंकर एयरक्राफ्ट अनि पाइमिनरमखि अदुबो कुदोंथिबा थौदोक अमा थोकपदगी एयरक्राफ्ट अमा काइखिबनी अतोप एयरक्राफ्ट अदुदी इजराइल गी तेल अभिप्त ताकी थौदोक असि इजराइल अमसुंग यूएस ना सथबा ऑपरेशन इपिक फ्यूरी की मनुंग चन्ना थबक तौरिङैदा इजराइल अमदी यूएस का मरुक मपांग ओइबा लेबाकी एयर स्पेस ता थोकिबा ओइबना हेन कुमना थिजिनबगी मथौ तारी हाइकी KC-135 मिलिटरी एयरक्राफ्ट अमा काइखिबसी मसी थारगा इजराइल यूएस अमदी ईरान की लान असिदा काइखिबा यूएस की एयरक्राफ्ट मरी सुख्रे हाइरिबा मसिंग असि यूएस ना मियामदा कंफर्म तौरख्रबा मसिंगनी अदुबो लान असिदा यूएस की एयरक्राफ्ट मरी दगी हेना काइरम गनी हाइना थाजनरी